ꯑꯣꯏꯔꯝꯂꯤꯕꯁꯤꯡ ꯑꯁꯦ ꯃꯍꯥꯛꯅ ꯆꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯄꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯂꯤꯕꯅꯤ. ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯣꯏꯊꯣꯛꯂꯔꯣꯏ. ꯅꯪꯒꯤꯗꯤ ꯅꯆꯟꯅꯨꯄꯤ ꯊꯣꯛꯂꯦ. ꯀꯩꯅꯣ ꯄꯥꯕꯨꯡ ꯅꯣꯏꯅ ꯍꯥꯏꯁꯤꯕꯣ? ꯑꯩ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗꯦ. ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯁꯦꯡꯕꯅꯤ, ꯑꯣꯏꯗꯕ ꯅꯠꯇꯦ. ꯏꯆꯥꯅ ꯈꯜꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝꯅꯤ. ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯑꯁꯤꯕꯨ? ꯋꯥꯈꯜ ꯑꯁꯦ ꯅꯤꯡꯉꯝꯂꯛꯈꯤꯗ꯭ꯔꯦ. ꯑꯩ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯪꯂꯛꯂꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯏꯆꯥꯗꯣ ꯎꯅꯤꯡꯉꯤ, ꯅꯨꯡꯁꯤ. ꯑꯩ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯂꯛꯈꯤꯗ꯭ꯔꯦ. ꯋꯥꯈꯜ ꯑꯁꯦ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ. ꯃꯣꯏ ꯄꯥꯕꯨꯡ ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ. ꯀꯗꯥꯏ ꯄꯤꯔꯛꯑꯣ, ꯈꯅꯥꯎꯁꯦ ꯈꯔ ꯀꯪꯕꯗ ꯌꯥꯗ꯭ꯔꯕꯅꯤ. ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯃꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯝꯃꯤ. ꯃꯍꯥꯛ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯛꯅ ꯃꯊꯕꯥꯛꯇ ꯌꯩꯁꯟꯗꯨꯅ ꯊꯋꯥꯏ ꯆꯥꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯂꯥꯡꯂꯦꯟꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯊꯣꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯑꯁ, ꯀꯔꯤꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯅꯕ ꯄꯪꯍꯥꯏ ꯍꯥꯏꯖꯜꯂꯤꯕ꯭ꯔꯥ? ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯦ ꯑꯩ. ꯑꯇꯩ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯣꯏꯗꯤ ꯐꯩ. ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯗꯤ ꯑꯩꯁꯨ ꯆꯤꯡꯅꯗꯕ ꯉꯝꯗꯦ. ꯄꯨꯝꯅꯃꯛꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯈꯜꯁꯤꯗ ꯆꯃꯝꯅꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯃꯥꯗ ꯑꯣꯏꯅ ꯆꯪꯁꯤꯜꯂꯒ ꯍꯪꯉꯨꯔꯒꯦ. ꯑꯗꯨꯅ ꯐꯔꯅꯤ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯔꯝꯃꯗꯤ ꯑꯁ, ꯑꯩ ꯑꯁ ꯑꯃꯨꯛ ꯀꯥꯏꯗꯣꯔꯕ. ꯏꯃꯥꯗ ꯑꯝꯇ ꯍꯪꯂꯨꯈꯤꯒꯦ. ꯑꯩꯈꯣꯏ ꯃꯥꯗꯨꯅ ꯑꯃꯨꯛ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯏꯃꯥ! ꯍꯣꯏ ꯏꯃꯥ! ꯀꯩꯗꯧꯔꯒꯦ ꯃꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯗꯅ ꯇꯧꯔꯤꯗꯨꯕꯣ? ꯏꯃꯥꯗ ꯋꯥꯐꯝ ꯑꯝꯇ ꯍꯪꯒꯦꯅ ꯆꯪꯉꯛꯏꯅꯦ ꯏꯃꯥ. ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯤꯌꯨ, ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯉꯥꯡꯕꯤꯒꯅꯨ. ꯀꯩꯅꯣ ꯃꯤ, ꯍꯪꯉꯣ. ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤ ꯏꯃꯥ ꯍꯥꯟꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯝꯕ꯭ꯔꯥ? ꯑꯦ, ꯑꯗꯨ ꯅꯪꯕꯨ ꯏꯆꯥꯗ ꯀꯅꯥꯅ ꯍꯥꯏꯖꯤꯜꯂꯛꯏꯕ? ꯀꯅꯥꯅ ꯍꯥꯏꯖꯤꯜꯂꯛꯏꯅꯣꯕ? ꯏꯃꯥ, ꯑꯁꯦꯡꯕꯗꯣ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ. ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯉꯥꯡꯕꯤꯒꯅꯨ. ꯄꯥꯕꯨꯡ ꯍꯥꯟꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯝꯕ꯭ꯔꯥ? ꯑꯗꯨꯇꯪ ꯈꯨꯝꯕꯤꯌꯨ. ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯒ ꯊꯤꯒꯠꯇꯅ ꯇꯧꯔꯤꯗꯨꯕꯣ? ꯀꯩꯗꯧꯒꯦ ꯍꯥꯏꯅꯣꯕ? ꯑꯗꯨ ꯈꯪꯉꯒ. ꯏꯃꯥ, ꯑꯗꯨ ꯈꯪꯕꯒꯤ ꯃꯔꯝ ꯌꯥꯝ ꯂꯩ. ꯑꯁꯦꯡꯕ ꯍꯥꯏꯕꯤꯌꯨ. ꯄꯥꯕꯨꯡ ꯍꯥꯟꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯝꯕ꯭ꯔꯥꯕ? ꯊꯤꯔꯝꯃꯦ ꯍꯥꯏꯕꯅꯦ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯣ ꯏꯃꯥ, ꯑꯩꯈꯣই ꯄꯥꯕꯨꯡꯅ ꯊꯤꯔꯝꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥ ꯌꯥꯎꯈꯤꯕ꯭ꯔꯥ? ꯈꯪꯕ꯭ꯔꯥ ꯏꯃꯥ? ꯏꯃꯥꯁꯨ ꯑꯗꯨꯀꯥꯗꯤ ꯈꯪꯗꯦ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯀꯩꯅꯣ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯗ ꯍꯥꯏꯌꯣ. ꯍꯩꯃꯥ, ꯀꯔꯤꯅꯣ ꯃꯤ ꯃꯥꯅ ꯄꯥꯄꯥꯞ ꯆꯠꯈ꯭ꯔꯤꯁꯤꯕꯣ? ꯏꯕꯨꯡꯉꯣ! ꯏꯕꯨꯡꯉꯣ! ꯍꯩꯃꯥ, ꯀꯔꯤꯅꯣ ꯃꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯟꯕꯤꯔꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯤ. ꯃꯥꯏ ꯄꯥꯕꯨꯡ ꯑꯁꯤꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯔꯝꯕ꯭ꯔꯥꯅ ꯍꯪꯉꯒ ꯊꯤꯔꯝꯃꯦꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯪꯉꯒ ꯀꯔꯤꯝꯇ ꯈꯨꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ? ꯑꯊꯣꯏꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ. ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯃꯥꯗ ꯍꯪꯂꯨꯕꯗ ꯆꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇꯝꯗ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯑꯃꯔꯣꯝꯗꯅ ꯂꯥꯡꯂꯦꯟ ꯃꯄꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ, ꯌꯥꯝꯅ ꯃꯊꯧꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯊꯣꯏꯕꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯃꯐꯝ ꯑꯗꯨꯗ ꯑꯊꯣꯏꯕꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯕꯤꯗ ꯃꯇꯥꯏꯗ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯥꯡꯂꯦꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯂꯒ ꯀꯞꯇꯨꯅ ꯂꯩꯖꯔꯝꯃꯤ. ꯂꯥꯡꯂꯦꯟꯁꯨ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯃꯪꯂꯒ ꯃꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯔꯝꯃꯤ. ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯝꯂꯒ ꯑꯊꯣꯏꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ. ꯑꯊꯣꯏꯕꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯑꯊꯣꯏꯕꯗꯤ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯂꯥꯡꯂꯦꯟ ꯑꯁꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯪꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯆꯥꯛꯅ ꯀꯞꯄꯝꯃꯤ. ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯅꯤꯀꯨꯃꯥꯔꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯠꯂꯝꯃꯤ. ꯂꯥꯡꯂꯦꯟꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯁꯨꯡꯇꯨꯝ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯎꯏꯔꯒ ꯂꯩꯔꯝꯃꯤ. ꯃꯅꯤꯀꯨꯃꯥꯔꯅ ꯆꯪꯂꯛꯄꯗꯨ ꯎꯔꯝꯃꯤ. ꯁꯥꯔ, ꯆꯪꯕꯤꯔꯛꯑꯣ. ꯀꯩꯅꯣ ꯏꯇꯥꯎ ꯑꯁꯤꯕꯨ ꯉꯔꯥꯡ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯍꯥꯏꯍꯧꯕꯗꯨꯕꯨ ꯇꯥꯗ꯭ꯔꯤꯕ꯭ꯔꯣ ꯃꯥꯕꯣ? ꯈꯪꯗꯦ ꯁꯥꯔ, ꯇꯥꯅꯦꯅꯗꯤ ꯍꯥꯏ ꯃꯣꯏꯅ, ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯗꯨꯝ ꯇꯥꯗꯦ. ꯑꯩꯅ ꯗꯣꯛꯇꯔꯗꯁꯨ ꯆꯪꯉꯒ ꯑꯗꯨꯝ ꯍꯪꯉꯨꯔꯕꯅꯤ. తాꯔꯛꯀꯅꯤ, ꯃꯇꯝ ꯈꯔ ꯆꯪꯒꯅꯤꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯤ. ꯐꯔꯦ, ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ. ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ. ꯅꯪ ꯁꯥꯔ ꯈꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯅꯤ. ꯍꯣꯏ ꯁꯥꯔ. ꯁꯦ, ATMꯅꯤ. ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯁꯦꯜ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ. ꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ. ꯆꯪꯒꯗꯕꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯔꯣ.
ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯂꯤꯕꯗꯨ ꯉꯥꯏ ꯑꯩ ꯂꯩꯇꯕꯗ ꯄꯨꯡꯍꯣ ꯍꯣꯔꯤꯕꯅꯤ ꯑꯣꯐꯤꯁꯇꯣ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯛꯀꯦ ꯁꯦ ꯂꯧꯁꯤꯜꯂꯨ ꯌꯥꯔꯅꯤ ꯁꯥꯔ ꯑꯩ ꯑꯗꯨ ꯂꯧꯖꯔꯔꯣꯏꯒꯦ ꯀꯔꯤꯅꯣ ꯏꯆꯥꯅ ꯈꯜꯂꯤꯕꯁꯦ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯁꯤ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯃꯥꯅ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯔꯕꯗꯕꯨ ꯑꯩꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯗ ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯅꯤꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯥꯔ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯣꯟꯅꯗ꯭ꯔꯀꯥꯟꯗ ꯁꯥꯔꯗ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯔꯅꯤ ꯁꯥꯔ ꯐꯔꯦ ꯐꯔꯦ ꯂꯧ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯅꯪꯒꯤꯗꯣ ꯀꯣꯟꯅꯗ꯭ꯔꯕ ꯃꯇꯝꯗ ꯍꯥꯏꯔꯛꯎꯀꯣ ꯑꯗꯨꯗꯤ ꯅꯪ ꯁꯥꯔꯕꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯁꯥꯔ ꯂꯧꯔꯣꯏ ꯑꯩ ꯁꯥꯔ ꯑꯊꯣꯏꯕꯅ ꯁꯦꯜ ꯇꯤꯡꯈꯤꯅꯤ ꯈꯟꯕꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯉꯔꯥꯡ ꯂꯥꯛꯈꯤꯗꯕꯅꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯕꯨꯡ ꯊꯥꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯕꯒ ꯂꯥꯛꯍꯜꯂꯤꯕ ꯑꯩꯅ ꯀꯔꯝꯅ ꯂꯧꯗꯣꯏꯅꯣ ꯑꯩꯅ ꯑꯁꯨꯛ ꯋꯥꯔꯕ ꯑꯩꯅ ꯋꯥꯈꯜ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯉꯁꯤ ꯁꯦꯜ ꯄꯤꯕ ꯂꯥꯛꯑꯒ ꯃꯥꯅ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯂꯧꯔꯣꯏ ꯃꯣꯏꯒꯤ ꯃꯇꯦꯡ ꯑꯩꯒꯤ ꯏꯄꯥꯅꯤ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯑꯣ ꯅꯤꯡꯉꯝꯂꯛꯈꯤꯗ꯭ꯔꯦꯗ ꯏꯆꯥ ꯑꯁꯤꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯂꯩꯕꯁꯤ ꯎꯕꯗ ꯑꯩꯒꯤ ꯏꯆꯥꯅꯦꯅ ꯍꯥꯏꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯊꯥꯖꯔꯣꯏꯗꯣ ꯏꯇꯥꯎ ꯑꯁꯤꯅꯒ ꯒ꯭ꯌꯥꯟ ꯇꯥꯗꯗꯅ ꯂꯩꯔꯦ ꯑꯩ ꯅꯤꯡꯉꯝꯗꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯏꯆꯥ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯎꯔꯨꯔꯦ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗꯦ ꯑꯩꯅ ꯄꯥꯡꯂꯤꯕ ꯃꯇꯦꯡ ꯑꯁꯤꯁꯨ ꯂꯧ ꯌꯥꯗꯦ ꯃꯥꯅ ꯑꯊꯣꯏꯕꯒꯤ ꯊꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯁꯥꯒꯠꯆꯔꯨꯔꯤꯕ ꯃꯪꯖꯔꯨꯔꯤꯕ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈꯤꯕꯗ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯄꯥꯕ ꯌꯥꯝ ꯄꯥꯈꯠꯂꯦ ꯌꯨꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯗꯦ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯄꯥꯛꯇ ꯈꯪꯉ ꯂꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯩ ꯄꯥꯈꯠꯄꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯕ ꯅꯨꯄꯥꯅꯕꯨ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯏꯄꯣ ꯅꯪꯅ ꯍꯧꯖꯤꯛ ꯄꯨꯔꯤꯕ ꯄꯣꯠꯂꯨꯝꯗꯣ ꯀꯣꯛꯅꯕ ꯏꯄꯥ ꯇꯥꯛꯀꯦ ꯃꯗꯨ ꯇꯧꯔꯕꯗꯤ ꯅꯪ ꯄꯣꯠꯂꯨꯝꯁꯤꯡ ꯑꯗꯣ ꯊꯥꯡꯊꯔꯦ ꯈꯪꯉꯕ꯭ꯔꯥ ꯀꯔꯤ ꯊꯕꯛꯅꯣ ꯄꯥꯕꯣ ꯇꯥꯛꯄꯤꯔꯣ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯄꯨꯔꯤꯕ ꯄꯣꯠꯂꯨꯝꯁꯤ ꯀꯣꯛꯀꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯇꯧꯔꯒꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯣ ꯆꯠꯂꯨ ꯑꯗꯨꯒꯅꯦ ꯁꯦꯕꯥ ꯇꯧꯁꯤꯟꯅꯕ ꯁꯥꯗꯨꯅ ꯆꯪꯂꯒ ꯃꯣꯟ ꯃꯦꯜꯂꯒꯅꯦ ꯂꯣꯏꯁꯤꯜꯂꯝꯃꯣ ꯃꯗꯨ ꯇꯧꯔꯕꯇ ꯏꯆꯥꯒꯤ ꯄꯣꯠꯂꯨꯝ ꯑꯗꯣ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯦ ꯄꯥꯕꯣ ꯑꯁ ꯑꯗꯨꯗꯤ ꯇꯜꯂꯦ ꯉꯝꯃꯣꯏ ꯄꯥꯈꯠꯂꯦ ꯑꯃꯨꯛ ꯈꯪꯅꯔꯛꯇꯅ ꯑꯗꯨꯅ ꯍꯦꯟꯅ ꯑꯩ ꯕꯦꯔꯥ ꯀꯥꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯄꯥꯕꯣ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯄꯁꯤꯡꯁꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯉꯥꯛꯇ ꯑꯗꯨꯒꯨꯝꯕ ꯅꯠꯇꯕ ꯈꯔꯇꯁꯨ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯄꯥꯕꯣ ꯑꯗꯨ ꯌꯥꯗ꯭ꯔꯒꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯦꯗꯅ ꯄꯥꯈꯠꯂꯒ ꯄꯣꯠꯂꯨꯝ ꯑꯗꯨ ꯄꯨꯔꯒ ꯆꯠꯂꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯠꯂꯨ ꯑꯗꯨꯒꯅꯦ ꯑꯩꯅ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯨ ꯆꯠꯂꯨ ꯃꯗꯨꯗꯇ ꯅꯪꯒꯤ ꯁꯥꯟꯇꯤ ꯐꯪꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯄꯥꯕꯣ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯔꯤꯕ ꯄꯣꯠꯂꯨꯝꯁꯦ ꯊꯥꯡꯊꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒꯦ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯕꯗꯨꯗꯤ ꯆꯠꯂꯣ ꯃꯇꯝ ꯊꯦꯡꯈꯤꯅꯕꯅꯤ ꯍꯧꯖꯤꯛꯃꯛ ꯄꯥꯡꯊꯣꯛꯂꯨꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯊꯥꯗꯣꯛꯏ ꯄꯥꯕꯨꯡꯁꯦ ꯑꯐꯕ ꯋꯥ ꯑꯃꯇ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯍꯥꯠꯂꯨꯒ ꯇꯨꯞꯄꯨꯒ ꯄꯩꯁꯥ ꯈꯥꯏꯁꯤꯒ ꯃꯨꯟꯁꯤꯒ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯧꯖꯤꯛ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯨꯅ ꯀꯩꯒꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯗꯤ ꯑꯩꯅꯅꯤ ꯀꯥꯟꯗ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯑꯗꯤ ꯑꯗꯨꯝ ꯇꯣꯛꯑꯦꯅꯦ ꯂꯣꯏꯔꯦꯅꯦ ꯑꯗꯨꯝ ꯑꯩ ꯍꯤꯡꯗ꯭ꯔꯦꯅꯦ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯇꯧꯔꯨꯔꯒꯦ ꯆꯠꯂꯒꯦ ꯑꯁ ꯑꯩꯅ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯀꯤꯑꯦ ꯍꯣꯁꯄꯤꯇꯥꯜꯁꯨ ꯌꯧꯔꯦ ꯆꯪꯁꯤꯜꯂꯒꯦ ꯅꯨꯄꯥꯅꯤ ꯌꯦꯡꯉꯨꯔꯒꯦ ꯂꯥꯏꯕꯛ ꯑꯁ ꯋꯥꯕ ꯄꯣꯠꯂꯝꯁꯦ ꯑꯗꯨꯝ ꯄꯨ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯥꯈꯠꯇꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯥꯅ ꯆꯪꯁꯤꯜꯂꯒꯦ ꯌꯧꯔꯦ ꯑꯊꯣꯏꯕꯗꯤ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯂꯥꯡꯂꯦꯟꯒ ꯃꯄꯥꯗꯨꯅ ꯇꯧꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯈꯜꯂꯨꯕꯗ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯆꯪꯂꯛꯀꯅꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯇꯣꯝꯕꯅ ꯇꯧꯁꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯃꯄꯥꯅꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯃꯥ ꯏꯀꯥꯏ ꯈꯪꯗꯕ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯇꯣꯝꯕꯅ ꯋꯥꯐꯝ ꯑꯗꯨꯗ ꯐꯥꯎꯕ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯁꯨꯛꯊꯗꯨꯅ ꯑꯃꯨꯛꯇ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯑꯊꯣꯏꯕꯁꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯂꯥꯡꯂꯦꯟꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯇꯪ ꯂꯣꯟꯅ ꯑꯣꯏꯔꯕꯁꯨ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯇꯣꯝꯕꯒ ꯂꯥꯡꯂꯦꯟꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯂꯝꯃꯤ ꯇꯣꯝꯕꯁꯨ ꯇꯧꯁꯤꯟꯅꯗꯨꯅ ꯀꯞꯁꯤꯟꯅꯗꯨꯅ ꯃꯄꯥꯒ ꯑꯃꯨꯛꯇ ꯃꯅꯥꯛꯇ ꯆꯪꯖꯒꯦ ꯃꯄꯥꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯥꯡꯂꯦꯟꯁꯨ ꯍꯥꯟꯅ ꯃꯄꯥꯅ ꯂꯨꯅ ꯇꯧꯖꯔꯝꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯌꯥꯔꯝꯃꯤ ꯇꯧꯔꯝꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯊꯣꯏꯕ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯃꯊꯃꯣꯏ ꯄꯣꯔꯣꯛ ꯆꯥꯛꯆꯗꯨꯅ ꯀꯞꯂꯒ ꯎꯄꯥꯏꯗꯤ ꯂꯩꯇ ꯂꯩꯔꯝꯃꯤ ꯇꯣꯝꯕꯁꯨ ꯇꯧꯁꯤꯟꯅꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯄꯥꯕꯨꯡ ꯈꯔ ꯊꯨꯅ ꯐꯔꯣ ꯍꯥꯏꯅ ꯌꯥꯝꯅ ꯃꯊꯧꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯎꯕꯗꯗꯤ ꯃꯄꯥꯅ ꯂꯨꯅ ꯇꯧꯔꯝꯕꯅꯤꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯝꯅꯃꯛ ꯇꯣꯝꯕꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ ꯑꯊꯣꯏꯕꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯊꯃꯣꯏ ꯌꯥꯝꯅ ꯆꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯉꯔꯥꯡ ꯑꯁꯣꯛꯄ ꯑꯃ ꯑꯍꯜ ꯑꯃ ꯄꯨꯈꯠꯂꯛꯄꯗꯣ ꯃꯥꯒꯤ ꯔꯨꯝ ꯅꯝꯕꯔꯁꯤ ꯀꯌꯥꯗ ꯂꯩꯒꯦ ꯑꯣ ꯑꯝꯇ ꯌꯦꯡꯖꯒꯦꯀꯣ
ꯇꯣꯡꯕꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯂꯥꯡꯂꯦꯟ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯌꯥꯗꯕꯗꯒꯤ ꯉꯥꯛꯇꯪ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯂꯥꯡꯂꯦꯟꯁꯨ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯈꯥꯕꯁꯨ ꯂꯥꯡꯂꯦꯟ ꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯞ ꯆꯥꯅ ꯌꯧꯔꯝꯃꯤ ꯗꯥ ꯈꯥꯕ ꯂꯥꯛꯏꯔꯣ ꯀꯩꯅꯣ ꯂꯥꯡꯂꯦ ꯑꯩꯗꯤ ꯉꯁꯤ ꯑꯌꯨꯛ ꯈꯛꯇ ꯇꯥꯔꯤꯌꯦ ꯉꯔꯥꯡꯁꯨ ꯇꯥꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯇꯥꯕꯒꯅꯦ ꯑꯩꯅ ꯆꯦꯜꯂꯛꯏꯁꯦ ꯄꯥꯕꯨꯡꯕꯨ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯗꯥ ꯈꯥꯕ ꯉꯔꯥꯡ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯕꯅꯤ ꯑꯗꯨ ngurang gyan tarakani na doktor khaina di hai ado hojik phawa gyan tarakti adum leiri besini yengo ado kamai tawino langle aidi ngasi ngasai khata tariye makharomgi khura kumar na aingonda hairambane noi pabung soktana hospital da lei haina adudagi ai chelakli besini kamai tawino ba ngurang se sar thoiba khoida khoi pabung ga iga chatle aduda akoina phamlaga leiri ngai da sar thoiba khoi gi pabunga khoi pabunga thokre wari sanani na aduga sar athoiba khoi gi ma pabung du di change aduga ngatang leiraga pabung du yum mathai ondhare na tawre adu hospital da bukhali sini ai su ko kaloi na ngawre kaino langle hasibo ita athoiba khoi gi pabunga noi pabunga tinabra ba hana khangnabra khangnadabra khoi pabunga sar athoiba khoi pabunga di hana khangnarame khoi ni kona dana ka yamna luna tawe wari watai sana dana ma panda ngatang those na thokibane ba aduga ne tawise kaino gyan ka loi ngawre da adu pukhalak podi kana kana na pukhalai no pukai padi loina yawe ado moi amta leiba udri sibo ngarang na tong khata leibro moi yaudabro sar athoi badi ngarang operation loi bagi timing puthorak pado adu dagi dum moi pabunga imaga theluge na chakhi badi dum halakidre adu ngasi kuidri haji wai gi moi pabung di la ami kaino mana khali sibo ai yam sauningi da asuktina bibam sokna leirabo sibo mana ngarang kana tomta hundo pidana ka thamamise ai yam sauningi ma lakta lakisano khangani aduni da khaba ini hina nuwai base aine mabul una khanjariba mabusel chawba thangoi sengba mini haina aduga mana khandorak leba tawthor leba se amokhal nungaite thokliba thawdok se moigi yumdani aduga sokliba se ipani siba changma khangdana asukpibam luna leiraba sida mana irai laina ngarangka anna phawlak lakta bida kemta haida bi tumin leikhiba se wakhal yam nungaite sel khara ting dore khandana pakhatana lot pasu mali ai ga yam luna tinaba imana bo oirabasu ai yam sauningi pende langle asuk luraba tanja sida mana na tomta hundok tuna ka thamlam bai base ai khallu ra yamna sauningi nangi nachina naw nayamba leidana leminani habasu nate matomta leiramgani habagi wakhal mana phawdribado ai yam sauningi pare se langle moigi wasina tongana thamkhraga nangbu cha ising charabro chade da khaba ngarang su chaning thani ma mata phawdre pukse dum pik thangal leire da adudi yararoi langle kaidino na sa do loina soksilani ai pabungi manak te leiram lage nang cha tholoro cho yani da khaba ai pukse pik thangale chaning ba kaimta phawdre adudi yaroi langle phare nang oina leiram lo ai nangi chak to lowiru rage ko aina hena luna khanjare ba mi duna ai pakaisu aitana khalak pasi am nungaite da khaba na de ai gina makta laktana sak chakhom ma ta oira basu lawruge haidana yamna hara hara tawbiri ai gina makta honabiri aduga aina luna khanjari ba mana karang sakhibadagi anna phawlakti phone tawbusu switch off lei ai wakal yam nungaite praju patra ju moyum dani so ido ai yam ningam laktre wakal si pu ngamdre aina saga chari ba manglan sing aduga are punna oiram ai bu na si haidana amu kawli basibo nangbu thaba adu mai pa ngam labro mangthok lo rabro kaidino da babu hospital manung du da machana pichu adum manak ta leire kamaina noina tawdoi dubo ai khandi khan bane adum adu so ngamdre da adum sanga leibu du da ngasi natra basu tanja yenglaga adum chalo dana aduga mirak narak yenglaga asingba tanja da fa launa thaw adu pangthok o chathibaga di ngamloi khangabra aduna nang toina chatkadabani as babu ai thawk to khallu raga ina kiri da moi misu adum tatte ai adum khangadi hospital manung du da adum loire ni nang na kiri ba mayam ado kok na ba ifa hidak take law itong ilaw mama ayu wakal se gasi yam na nuwaite masa ayukta ay marup adugi manak ta chalu bado masa no pi adu daina sel khara pi bani adu bulau hai ba yarakte adu moi pabung noi marup tu khara phawra bro gyan ta hawra bra ba kamai ta hawrage ha gyan ta hawdri doktor na tarakani tapna hai dana le hawri machanupi adugi mawong matawdu ubada yengba ngamde wakhal yamna nuwaite tawdo yamna nungsi
ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯃꯣꯏ ꯏꯃꯨꯡꯁꯤ ꯌꯥꯝ ꯋꯥꯏ ꯍꯥꯏꯗꯦ dukaan phamlaga imung manungi loina mana pui haina tai aina mingonda hangmada nasana padi halakhrabra ngasai moi pabung he sakhibodo adugi he ikoi koi nadana ma thokhibodagi halaktriye matom ta sakhibra thaubaga sakhibra adudi khangawdre moi pabo thauba leibram ti yenge thauba o thauba madam aibu ko bibro eh kaino namu ngasai bungo samina da bro kai dum to madam ai ga samina sena haibu bu astina chairaga thamame aisu phana kanna hanjan hanjan haijabani chamina se madam na sauni haidana astina nganga cheram madu da ayadum ne horaba adu kanada ingonda ko hairabdi phagadaba sango sango yare ha mama ai ko ase kaino ma tawre kaino moi pabung hospital nga tang siro satrabasu yani singdo glass amata puthorau ibungo tomba adu thaksilu nangna puri ba polum do aduna onna ko ka dori bani nangna tauge khalli ba singa do tauna ha ka dori bani thaksilu as babu ai disu ko masa amta tawtri da ai tale da babu as thaksilu ke do ga ai na ha ba singa si loina chumi chumde ha ba do yengo nangna puri ba polum ma do si hak thak pa da loina phakar da bani nangna kidana leram leba thabak singa do su yengone thakchalaga yengone aina taaliba thabak sing asibu nangna pangthoklabadi nangna hojik puriba polumbado punna kokle nang kari mata tawraroi nungtige chatkadabani nungtige senagadabani asbawang sigi am khaya famo nasani kino tuomane famo nasani tuoma aina loina tawtharakani famo nai tharakani chalaga famo na tai jing loina loina tawgana charam the pet me khaira madone aduni dana isa de fara famo do ek thoeba chalo hayang mak loi chalo kang edana famo hayang loi chadi ya manatro mathanggi numita tomba amuk laktuna tawsinaduna leirami lale pabung sibu sumai sum leirabro nang dokta da kemta haidrabo haine kasu tawroi gyan tarakani matang bura kuina changmani na hai pabo gyan taro ke doroge mai sum leirga hairo na cha koi leiba ngamdre ka tuna pharo tomana tawriba moong adu ubada langlendi karisu khalamde doctor na ngaktan lao hairamba aduna mahak chatluge ngakta leibiramu haina hairami tomana su hoi chatluro leramge haina hairami langlen thokirami langlen hek thokibaga tombadi tan chare haina yamna harauna leirami ए का चलिनु लांगले आइदि नंगी चाक पुरैने थेंख्रे न होबे होबे चेलैने पाबुंग न कना गले होरिबा डॉक्टर न कितंग थुना लाओ न हाइरंबा अदुदा पाबुंग दो मतोम तले होदोरे न मथा सा लारिङैदा तोम लाक्तन तोम गले होरिए कइनो नंगबो तोम चंगहलि दो कइगिनो अहेन बेथि दना मारा तरोलिबो मो मतौसिंग दो खंगना खंगना चंगहलि दोबो अइना चंगा कनो न थिना ngangiनि अदुबो माइथोप को पंगांग तंगांग सिलगा नमना चंगाइने मारा नुपानि ना मुसु कन्ना खनाबदुसु तंदना अदai doctor na su kitang thuna la ona hairambaduna thadokpa yadadana leirambaduna tan charena sum lehorsanona lehorini phare phare adudi nang doctor ki manak ta chaluro ai pabungi manak ta changage ko askiri ki kamla ka takani charam bisnet me lag tina ti pabung nga sa habdu mo na taw habani mo no ina tawri kai do ina to manang toy do ai ngonda ka ngang na tawri banang sibo langlen khoi ki kai oigi nang na adu thi bagi mathau ta de ne nang na hojik tawri ba mong du karino ha nang na singa pa yam sari du bo karino habani da pabungi mon se khara sembiram bagi wane adu da nang na hekta ai ngonda onkhatna ka wa ngang ga da banate khang ba sakho chalo nasak tu yening de wa mayam ngang han gano e kaino taw sibo khana da namung lerame kaino da kha ba pabung du gyan ta da na leiri bani manak tu da mukhana saladi ya roi langle ai pabung sigi yeng lagane khachi akhang abani kari gumba hospital na taba jaga mo irma bdine khanga da bani ai chale langle ngasi ding ngasi oile tomba se matung da di changhan ganu ko magi mo ma tawse am haina deba aina di yadri ne dum namna changini ma tawse koi pabung na khara lu na tawrame na khan madu da isu dum pabung na gyan tara di harau jana ba na musu khallu baini magi mo ma tawse am haina de afaba mi mande mi yeng na yeng mai taw numit asida su athoiba laktuna lona yengduna leirami khabaga wari sanariba adu ubada wakhal nuaitana yengduna leirami lao
ꯑꯩꯅ ꯆꯥꯛ ꯄꯣꯔꯛꯑꯕꯅꯦ ꯆꯥꯊꯣꯛꯂꯨ ꯂꯥꯎ ꯇꯥ ꯈꯥꯕꯅ ꯄꯥꯡꯕꯤꯔꯤꯕ ꯃꯇꯦꯡ ꯃꯌꯥꯝꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯕ ꯉꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯥꯛꯑꯣꯁꯦ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯂꯥꯎ ꯊꯦꯡꯂꯕꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅꯒ ꯍꯧꯖꯤꯛꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯤꯗ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯂꯥꯡꯂꯦ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯤ ꯄꯥꯕꯨꯡꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯂꯥꯎ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯥꯛꯅ ꯌꯦꯡꯂꯝꯂꯒ ꯀꯞꯅ ꯀꯞꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯂꯥꯡꯂꯦꯟꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯐꯝ ꯈꯪꯗꯅ ꯋꯥꯔꯤꯕꯁꯦ ꯉꯁꯤ ꯏꯇꯥꯎ ꯈꯥꯕꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯈꯤꯇꯪꯗꯤ ꯐꯔꯦ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯠꯂꯒ ꯏꯇꯥꯎ ꯈꯥꯕꯗ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯁꯦꯡꯗꯣꯛꯂꯨꯔꯒꯦ ꯂꯥꯡꯂꯦꯟꯁꯨ ꯃꯐꯝꯗ ꯁꯤꯟꯅꯔꯝꯂꯒꯦ ꯑꯗꯨꯒ ꯑꯩ ꯌꯨꯝꯗꯁꯨ ꯂꯩꯔꯔꯣꯏ